Masih cookie nè, cookie giàu đây, cookie này giàu rồi, cookie giàu đây. Hai mày ăn thua, mày ăn bữa nay mày thua, mày ăn bữa nay mày thua, thua cái à, thua cái à. Suk yamba cookie ga in farm manung to jagoi saraga gari manung to cookie yaw ma yam to nukning de go seida asise tangkhul ga meitei gi karakta hadi nung ani marakta cookie na okay tare habdo ama leira mene hanasu adom tang haigi ge go aduga kana aise ai ni pa si pange hai na hana hai ge kon hoi su pange hai hoi chume ai si pange go as apang ba mi mana mi takpi ba hai bi di kai ba wa ni ko do tangkhul se ai na pange hai do tangkhul se hana ai na maming se ka mai ko ge da na khang da ba hai di kacha na ga hai ra su hoi cookie sing na su sawe ga mai kachana ga sing su sawe ba ai na khangam de ba ai de tangkhun hai bi se ai na khanghu da ba as maram di khoi swai de tangkhun lei da bi go lei ta bani ne du de madu ge ai na ming du khang ho da ba madu ai na moi ge ai na adum khang da ba moi kachana ga da marak te yaw ba oiram bi ra adum kacha ga na ga na ko bu ai se la le go du la le am tang hai je ge ba juga naga hai su ada naga sing na amuk saw ba ko ai se la le ko ngasi di tangkun ai se kang khre yengo tangkul ga meitei marak ta ai di nung ani marak ta kukina okay tare haibdo ama amuk tang hai ge ko han su leram ne abdi moi noi si sing ba hai sra chin thi ba hai sra moi yam khang e ba ko yengo Maitai sing na lam tan gidau re Maitai sing na cookie di lam tan gidau re moi gi lam khar ma chet ma lei tu tan gidau re hai be tang khun sin na han ha khangam e ba ko na khang dri ba mana han khangam ba do mana phung na hai ne da alot pe yaw de ko alot pe yaw de phung na hai ne tu tang khol pa de na ai tang khul sin na lam ta ra di noi khango han na moi gi lam se 650 mile ra 70 ra adu khitang ne adu hin chawna pi gunu han ma na phung thok bane ba ekhoi na okay hai ta bi ba ko na ekhoi na cookie sing na okay hai ta adum tham bi ba adu maram amai na ai na chingna ba ma yawe ko do meitei nu pa nang khango ai na chingna ba ma ya ha de infar manung sida tangkun gi moi gi lekai macha lebra adu kakthoga haibra doi lamdo phajana amuk ta olo amuk kal nap to loraga noina phajana noi gi lamdo horen angang sing do chawrak pa matam do ko moi gi khangna ba phajana ira thamo adu ekhoina okay amuk tabi ge ba ko adu noi meite nu pa phajana nap to loraga lamdo olaga ko phajana I tho aduga noi lam on matam na ekhoi na pi ba hin na ko buffer zone do adu hin laknu go horin sok ne sok na pan le gani ba hoi as ai se hoi gum ne mi chik pe mas ko adu chikam gani aduga ikai ba hai sira kari ha asing ba hai sira ko meitei nu pa se mathang gi mungna se mana smai khan ma matam da ki ra ba yalla kaino ma natte da se ai ina khan ba mai le go dom tung hai ge chumram tang comment da chumde haibiram ko no iban nang se 650 something gi square mile kitang oi bagi that's like septic teng da tin khang leib do adugumna uchen na chin leib do to khara nungai sana ba hana cookie gi yum da noi gi chief minister do khara dang nungsit asing ba do ta ge haina minute manga kitang oi rasu haina khoi cookie gi yum da la me ba ko aduma adu su thajai ko adu natraga mathang gi mukna se mana ki bagi mai mating pangna ba khoi cookie da kairo
ꯋꯥꯔꯤ ꯍꯥꯏꯕ ꯂꯥꯛꯄ꯭ꯔꯥ ꯑꯁꯤꯁꯨ ꯑꯗꯨꯁꯨ ꯆꯤꯡꯅꯩꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯂꯥꯟ ꯂꯣꯏꯗ꯭ꯔꯤ ꯍꯥꯏꯔꯒꯁꯨ ꯃꯣꯏꯅꯀꯣ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯀꯨꯀꯤ ꯃꯆꯥꯁꯤꯡꯗꯣ ꯍꯧꯀꯤꯞ ꯂꯝꯖꯊꯪ ꯅꯣꯏꯅ ꯐꯖꯅ ꯂꯨꯅ ꯁꯦꯝꯕꯗꯣ ꯑꯩ ꯈꯟꯕꯗ ꯃꯊꯪꯒꯤ ꯃꯨꯛꯅꯥ ꯀꯤꯕꯒꯤ ꯃꯣꯏ ꯃꯩꯇꯩꯁꯤꯡꯅ ꯂꯧꯁꯤꯡ ꯈꯔ ꯄꯥꯏꯔꯒ ꯁꯤ ꯁꯦꯝꯕ ꯃꯥꯜꯂꯦꯗ ꯀꯣ ꯍꯧꯀꯤꯞ ꯇꯤ ꯃꯣꯏꯅ ꯐꯖꯅ ꯀꯔꯤ ꯍꯥꯏꯁꯤꯔꯥ ꯈꯨꯔꯨꯝꯃꯦꯕ ꯀꯣ ꯃꯊꯪꯒꯤ ꯃꯨꯛꯅꯥꯁꯤ ꯀꯤꯕꯒꯤ ꯑꯣꯏꯔꯝꯕꯅꯤꯗ ꯌꯦꯡꯉꯣꯏ ꯅꯣꯏ ꯇꯥꯡꯈꯨꯜ ꯃꯆꯥ ꯇꯥꯡꯈꯨꯜ ꯃꯆꯥ ꯃꯤꯡꯁꯨ ꯀꯧꯕ ꯍꯩꯇꯦꯅꯦ ꯇꯥꯡꯈꯨꯜ ꯃꯆꯥꯁꯤꯡꯒ ꯃꯩꯇꯩ ꯃꯆꯥꯁꯤꯡꯗꯣ ꯅꯣꯏꯅ ꯄꯩꯁꯥ ꯈꯔ ꯑꯩꯉꯣꯟꯗ ꯄꯤꯕ ꯌꯥꯏꯅꯦ ꯃꯔꯝꯗꯤ ꯅꯣꯏꯒꯤ ꯇꯨꯡꯗ ꯂꯥꯛꯀꯗꯧꯕ ꯀꯣ ꯋꯥꯔꯤ ꯑꯆꯧꯕ ꯂꯤꯕꯤꯌꯦ ꯀꯣ ꯆꯠꯈ꯭ꯔꯕ ꯍꯥꯏꯗꯤ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯖꯧꯈ꯭ꯔꯕ ꯀꯣ ꯑꯗꯨꯁꯤꯡ ꯀꯔꯤ ꯍꯥꯏꯁꯤꯔꯥ ꯃꯩꯇꯩꯂꯣꯟꯁꯨ ꯍꯩꯇꯕꯅꯤꯀꯣ ꯑꯗ ꯂꯣꯟꯅꯤꯅ ꯂꯣꯟꯕ ꯇꯥꯕ ꯍꯩꯗ꯭ꯔꯁꯨ ꯂꯣꯟꯅꯤꯅ ꯂꯣꯟꯕ ꯇꯥꯕ ꯀꯣ ꯅꯣꯏꯗꯤ ꯄꯪꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯈꯪꯗꯕꯒꯤ ꯃꯩꯇꯩꯒꯤ ꯂꯣꯟꯗ ꯍꯥꯏꯕꯅꯤꯀꯣ ꯅꯣꯏ ꯄꯪꯕꯒꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯣꯟꯗꯣ ꯈꯪꯗꯕꯒꯤꯅꯦ ꯅꯈꯣꯏꯒꯤ ꯂꯣꯟꯗ ꯍꯩꯗ꯭ꯔꯁꯨ ꯂꯣꯟꯅꯤꯅ ꯑꯗꯨꯝ ꯂꯣꯟꯃꯦ ꯑꯗꯨꯝ ꯄꯦꯛ ꯉꯥꯡꯉꯣꯅꯦꯕꯀꯣ ꯃꯩꯇꯩꯒ ꯇꯥꯡꯈꯨꯜꯁꯦ ꯅꯈꯣꯏ ꯐ꯭ꯔꯦꯟꯁꯤꯞ ꯏꯆꯤꯟ ꯏꯅꯥꯎꯅꯦ ꯑꯩꯅ ꯃꯤꯠꯇ ꯌꯦꯡꯕ ꯅꯥꯀꯣꯡꯗ ꯇꯥꯕꯗ ꯀꯣ ꯐ꯭ꯔꯦꯟꯁꯤꯞ ꯑꯗꯨꯝ ꯇꯤꯟꯅꯔꯒꯁꯨ ꯅꯣꯏꯒꯤ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯀꯣ ꯈꯔ ꯑꯔꯨꯕ ꯍꯥꯏꯕ꯭ꯔꯥ ꯌꯥꯝꯅ ꯂꯨꯕ ꯑꯃ ꯂꯩꯌꯦꯀꯣ ꯅꯣꯏꯁꯨ ꯈꯪꯉꯨ ꯍꯣꯔꯦꯟ ꯑꯋꯥꯕ ꯇꯥꯒꯅꯤ ꯑꯗꯣ ꯍꯥꯟꯅ ꯑꯗꯨ ꯈꯪꯕ ꯃꯤꯅ ꯍꯣꯔꯦꯟ ꯑꯋꯥꯕꯗꯒꯤ ꯉꯥꯛꯊꯣꯛꯀꯅꯤ ꯑꯗꯨ ꯈꯪꯗꯕ ꯇꯥꯡꯈꯨꯜꯅ ꯈꯪꯗ꯭ꯔꯦ ꯇꯥꯡꯈꯨꯜꯅ ꯑꯋꯥꯕ ꯇꯥꯔꯅꯤ ꯃꯩꯇꯩꯅ ꯈꯪꯗ꯭ꯔꯦ ꯃꯩꯇꯩꯅ ꯑꯋꯥꯕ ꯇꯥꯔꯅꯤ ꯅꯣꯏ ꯑꯅꯤꯃꯛ ꯊꯥꯏꯅ ꯁꯤꯡꯅ ꯇꯧꯔꯣ ꯁꯤꯡꯅ ꯅꯣꯏ ꯑꯉꯥꯡꯁꯤꯡ ꯍꯥꯏꯗꯤ ꯄꯪꯈꯣꯡ ꯈꯣꯡꯕ ꯃꯤꯁꯤꯡꯗꯣ ꯅꯣꯏꯅ ꯄꯪꯈꯣꯡ ꯈꯣꯡꯉꯁꯨ ꯅꯣꯏ ꯑꯍꯜ ꯂꯃꯟꯁꯤꯡꯗꯨ ꯈꯔ ꯁꯤꯡꯕꯅꯤꯅ ꯃꯣꯏꯗꯤ ꯀꯣ ꯃꯣꯏꯒꯤ ꯃꯨꯞꯃꯦꯟꯗꯣ ꯑꯝꯇ ꯐꯣꯂꯣ ꯍꯥꯏꯁꯤ ꯃꯇꯨꯡ ꯏꯜꯂꯣ ꯀꯃꯥꯏꯅ ꯇꯧꯕ꯭ꯔꯥ ꯀꯨꯀꯤ ꯍꯥꯏꯕ ꯃꯤꯁꯦ ꯅꯣꯏꯁꯨ ꯈꯪꯕꯅꯦ ꯃꯩꯇꯩꯒꯤ ꯂꯥꯟ ꯍꯧꯕ ꯃꯇꯝꯗꯁꯨ ꯀꯣ ꯅꯣꯏ ꯈꯪꯉꯦꯀꯣ ꯑꯩꯈꯣꯏ ꯈꯨꯗꯛꯇ ꯄꯪꯀꯥꯞꯄ ꯄꯪꯍꯧꯕ ꯍꯥꯏꯗꯤ ꯂꯥꯡꯕꯗꯤ ꯑꯩꯈꯣꯏ ꯍꯩꯅꯗꯦꯕ ꯆꯠꯅꯗꯦꯕꯀꯣ ꯑꯗꯣ ꯃꯤꯅ ꯍꯦꯟꯖꯤꯜꯂꯛꯑꯗꯤ ꯀꯨꯀꯤꯗꯤꯀꯣ ꯇꯨꯝꯕꯗꯣ ꯍꯧꯒꯠꯄꯗꯀꯣ ꯅꯩꯕꯅꯦ ꯆꯥꯏꯗꯧꯕꯅꯦ ꯑꯗꯨꯝ ꯆꯥꯏꯕꯅꯦ ꯑꯗꯣ ꯇꯥꯡꯈꯨꯜꯒ ꯃꯩꯇꯩ ꯃꯆꯥꯁꯤꯡꯀꯣ ꯑꯗꯣ ꯅꯣꯏꯒꯤ ꯀꯔꯤ ꯍꯥꯏꯁꯤꯔꯥ ꯃꯦꯃꯣꯔꯤꯗ ꯊꯝꯃꯣ ꯉꯥꯡꯕ ꯂꯣꯟꯕ ꯑꯗꯣ ꯄꯪꯈꯣꯡ ꯈꯣꯡꯕ ꯀꯣ ꯑꯗꯣ ꯌꯥꯝ ꯇꯧꯒꯅꯨꯕ ꯅꯣꯏꯒꯤ ꯏꯁꯇ꯭ꯔꯦꯡꯗꯣ ꯑꯗꯨ ꯈꯪꯉꯣ ꯅꯣꯏ ꯂꯥꯟꯗ ꯅꯣꯏꯒꯤ ꯏꯁꯇ꯭ꯔꯦꯡ ꯂꯩꯕꯗꯣ ꯅꯣꯏꯒꯤ ꯊꯧꯅꯥꯗꯣ ꯂꯥꯟꯐꯝꯗ ꯅꯣꯏꯒꯤ ꯊꯧꯅꯥꯗꯣ ꯈꯪꯉꯣꯕ ꯉꯥꯡꯕꯗ ꯄꯪꯈꯣꯡ ꯈꯣꯡꯕꯗ ꯂꯥꯟꯁꯤ ꯂꯣꯏꯕ ꯅꯠꯇꯦ ꯂꯥꯟꯁꯤ ꯉꯝꯕ ꯅꯠꯇꯦ ꯀꯣ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯣ ꯅꯣꯏ ꯈꯪꯉꯦꯗꯅ ꯑꯩꯈꯣꯏꯁꯦ ꯍꯥꯟꯅꯗꯒꯤ ꯐꯥꯔꯁ ꯋꯥꯔꯜ ꯋꯥꯔꯗꯒꯤ ꯑꯩꯈꯣꯏꯁꯦ ꯂꯥꯟꯗ ꯑꯗꯨꯝ ꯊꯦꯡꯅꯔꯕꯅꯤꯅ ꯍꯥꯏꯕꯤꯕꯅꯤ ꯅꯣꯏ ꯑꯅꯤ ꯃꯨꯛꯅꯥ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯋꯥꯕ ꯇꯥꯗꯅꯕ ꯅꯣꯏ ꯑꯅꯤꯒꯤ ꯍꯥꯏꯕꯤꯕꯩ ꯋꯥꯅꯤ ꯅꯣꯏ ꯈꯪꯉꯣꯕ ꯑꯩꯁꯦ ꯄꯪꯈꯣꯡ ꯈꯣꯡꯕ ꯉꯥꯡꯕ ꯅꯠꯇꯦ ꯅꯣꯏ ꯑꯅꯤꯒꯤꯗꯃꯛ ꯑꯩꯅ ꯑꯐꯕ ꯅꯣꯏ ꯑꯅꯤꯒꯤ ꯑꯗꯨ ꯍꯥꯏꯕꯤꯕꯅꯤ ꯃꯩꯇꯩꯒꯤ ꯂꯣꯟꯗ ꯂꯥꯟ ꯍꯥꯏꯌꯦꯀꯣ ꯂꯥꯟ ꯇꯧꯕ ꯍꯥꯏꯗꯤ ꯈꯤꯇꯪꯗꯣ ꯋꯥꯠꯁꯇꯣ ꯈꯤꯇꯪꯗꯣ ꯑꯝꯇꯪ ꯈꯜꯂꯣꯕ ꯂꯥꯟ ꯍꯥꯏꯗꯤ ꯑꯅꯤꯃꯛ ꯂꯥꯟꯕ ꯂꯥꯟ ꯇꯥꯔꯛꯑꯗꯤ ꯑꯅꯤꯃꯛ ꯂꯥꯟ ꯇꯥꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯈꯪꯉꯦꯕ ꯁꯤ ꯂꯥꯟ ꯍꯥꯏꯕꯁꯤ ꯀꯥꯟꯅꯕ ꯌꯥꯎꯗꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯀꯥꯟꯅꯕ ꯌꯥꯎꯗꯕꯒꯤ ꯑꯩꯈꯣꯏ ꯀꯨꯀꯤꯁꯤꯡꯁꯨ ꯑꯗꯨꯝ ꯇꯞ ꯂꯩꯕꯀꯣ ꯑꯗꯨꯒ ꯅꯣꯏꯕꯨ ꯍꯦꯟꯖꯤꯜꯂꯛꯑꯗꯤ ꯑꯩꯈꯣꯏ ꯍꯦꯛꯇ ꯍꯧꯀꯠꯂꯗꯤꯀꯣ ꯑꯗꯨꯝ ꯅꯩꯕ ꯑꯗꯨꯝ ꯆꯥꯏꯕ ꯑꯗꯨꯝ ꯌꯦꯡꯉ ꯅꯣꯏ ꯌꯥꯗ꯭ꯔꯗꯤ ꯄꯣꯛ ꯀꯆꯛ ꯀꯥꯞꯄ ꯇꯥꯕ ꯀꯣ ꯑꯗꯨ ꯈꯪꯉꯨ ꯁꯤꯒꯤꯗꯃꯛꯇꯤ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯀꯣ ꯃꯊꯪꯗ ꯎꯅꯔꯁꯦ ꯀꯣ ꯃꯪ ꯐꯔꯣ ꯌꯥꯏꯐꯔꯣ
ꯍꯣꯏꯅ